ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯈꯤꯆ꯭ꯔꯤ ꯁꯦꯝꯖꯔꯦ ꯏꯃꯨꯡ ꯍꯣꯏ ꯎꯠꯇꯣꯏꯅꯦ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯂꯞ ꯁꯨꯗꯕꯅ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤ ꯁꯣꯂꯦ ꯗꯥꯜ ꯑꯃ ꯁꯦꯝꯖꯔꯦ ꯑꯗꯒꯤ ꯎꯇꯤ ꯑꯃ ꯇꯧꯖꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯅꯦ ꯀꯥꯔꯣꯠ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯊꯕꯤ ꯊꯕꯤꯒ ꯁꯤꯡꯖꯨꯒ ꯁꯤ ꯑꯩꯅ ꯆꯥꯗꯣꯏꯕ ꯃꯌꯥꯝꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯣꯏ ꯍꯥꯞꯄꯦ ꯃꯁꯛꯁꯤ ꯆꯞ ꯃꯥꯟꯅꯕ ꯎꯗꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡꯕꯁꯤ ꯉꯁꯥꯏ ꯁꯨꯝ ꯍꯥꯞꯄꯗ ꯁꯨꯝ ꯆꯝꯃꯜꯂꯦ ꯁꯨꯝ ꯍꯥꯞꯆꯤꯟꯒꯦ ꯊꯨꯝ ꯈꯔ ꯌꯥꯛꯑꯝꯃꯦ ꯉꯁꯥꯏ ꯁꯣꯗꯥꯁꯨ ꯌꯥꯎꯕꯅꯦ ꯍꯣꯏ ꯁꯣꯗꯥꯁꯨ ꯌꯥꯏ ꯑꯗꯣ ꯍꯟꯖꯤꯟ ꯌꯥꯝ ꯇꯪꯕꯅꯦꯕ ꯊꯨꯝꯗꯨ ꯁꯨꯝ Kang hꯧꯔꯕ ꯉꯁꯤ ꯀꯥꯡ ꯆꯤꯡꯉꯦ ꯌꯨꯝꯗ ꯀꯥꯡꯅ ꯀꯥꯡꯉꯦꯕ ꯀꯥꯡ ꯑꯗꯨꯏꯅꯦ ꯈꯦꯆ꯭ꯔꯤꯁꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯂꯩꯁꯥꯁꯨ ꯅꯝꯖꯔꯦ ꯂꯩꯁꯥ ꯅꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯁꯥꯕꯨ ꯌꯨꯝꯗ ꯂꯩꯕꯅꯦ ꯈꯟꯖꯔ ꯇꯧꯔꯤ ꯂꯩꯁꯤꯗꯤ ꯌꯨꯝ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔ ꯌꯨꯝ ꯍꯥꯏꯕꯗꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯃꯌꯥꯝ ꯌꯨꯝꯗ ꯀꯥꯡ ꯆꯤꯡꯕ ꯌꯦꯡꯕ ꯆꯠꯅꯤꯡꯉꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯆꯠꯅꯤꯡꯉꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯁꯨ ꯆꯤꯡꯒꯨꯝ ꯇꯧꯕꯅꯤ ꯁꯤꯗꯕꯣ ꯆꯤꯡꯉꯝ ꯉꯁꯤ ꯃꯊꯦꯜꯁꯤ ꯂꯣꯏ ꯍꯥꯎꯔꯦ ꯕꯣꯔꯥ ꯑꯃꯁꯨ ꯍꯧꯔꯅꯤ ꯍꯥ ꯅꯝꯕꯩ ꯑꯝꯇꯪ ꯍꯥꯞꯄꯛꯑꯣ ꯆꯥꯛꯈꯨꯝꯗꯤ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥ ꯃꯌꯥꯝꯁꯤꯅꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯈꯦꯆꯤ ꯆꯥꯅꯔꯝꯅꯤ ꯑꯌꯥꯝꯕꯅ ꯑꯌꯥꯝꯕꯅ ꯉꯁꯤ ꯂꯣꯏ ꯆꯥꯅꯔꯝꯃꯅꯤ ꯌꯨꯝꯗꯗꯤ ꯑꯌꯨꯛꯇ ꯌꯨꯝꯗꯕꯨꯗꯤ ꯑꯌꯨꯛꯇ ꯆꯥꯔꯝꯅꯤ ꯏꯃꯥꯟꯅꯕꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯌꯥꯎꯋꯦ ꯈꯦꯆꯤꯅ ꯅꯜꯂꯦꯅ ꯉꯁꯤ ꯌꯥꯝ ꯆꯥꯖꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯈꯦꯆꯤ ꯇꯧꯋꯦ ꯍꯥꯏ ꯀꯥꯏꯒꯤ ꯅꯠꯇꯦ ꯌꯨꯝꯅ ꯄꯨꯔꯥ ꯍꯦꯕꯤ ꯑꯣꯏꯕ ꯀꯥꯡꯗ ꯑꯣꯏꯔꯝꯅꯤ ꯊꯝꯆꯦꯠꯀ ꯌꯥꯝ ꯆꯥꯕ ꯆꯠꯅꯕꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯤ ꯍꯥꯏ ꯁꯤꯡꯖꯨ ꯍꯥꯞꯄꯤꯔꯣ ꯈꯔ ꯁꯤꯡꯖꯨ ꯆꯥꯔꯝꯗꯅ ꯃꯥꯗꯤ ꯆꯠꯂꯝꯃꯤꯍꯦ ꯀꯣꯟꯅꯔꯣꯏ ꯍꯥꯏꯁꯦ ꯀꯣꯟꯅꯔꯣꯏꯌꯦ ꯁꯤꯡꯖꯨꯗꯕꯨ ꯉꯝꯗꯣꯏꯔꯥ ꯍꯪꯉꯨꯗꯣ ꯍꯪꯉꯨꯗ ꯊꯣꯛꯄꯅꯤ ꯑꯩꯁꯤ ꯉꯔꯥꯡ ꯌꯥꯝꯃꯟꯅ ꯆꯥꯈꯤꯕ ꯄꯨꯛꯇꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯃꯦ ꯑꯗꯨꯕꯨ ꯆꯥꯅꯕ ꯏꯃꯥꯡꯗ ꯊꯣꯡꯖꯤꯜꯂꯛꯑꯗꯤ ꯈꯥꯡꯉꯝꯗꯦ ꯅꯪ ꯈꯦꯆ꯭ꯔꯤ ꯆꯥꯕꯩ ꯑꯗꯨꯏꯔ ꯃꯊꯪ ꯂꯣꯟꯅꯕꯩꯔ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯑꯕꯦ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯁꯤꯡꯖꯨꯁꯤ ꯃꯣꯔꯣꯛ ꯈꯔ ꯆꯝꯕ ꯆꯝꯃꯦ ꯀꯔꯤꯕꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯏ ꯁꯤꯡꯖꯨ ꯎ ꯃꯣꯔꯣꯛ ꯂꯩꯗꯥꯏꯅꯦ
เลยก็นั่นตัวไปเท้าสมัยจากกันแต่ดูมันเขาชาจะทุนเล็ดถั่วแบบ 먹자. 하여튼 시드 고등이나 한국 사실래요. 북한 할 때는 그냥 그냥 뭐 상암기다 좋아가네 마당. Siday ba manachet ba ingtap na pan ba silap na nga panapan bo iminarase นี่มันว่าสิกลางอีเช่มาสักนี่หายได้ kang gisay ga de haite da mo de bathroom singai le na ni mang sa ko de ka ha ba ko be mo ko nang ha ba อ้าวโรงยำตายนี่เนาะสับเจ้าสุยาเนาะไอ้ยังมันสับเจ้าชิ้นจาน nhưng để sinh nhom hoạn sao vậy đâu nhom hoa vậy nó xí cái mặt thêm mấy chưa cái xuân nó chăm đi được phải nó xí được khecri chả thì mua ruộng mẹ bông bờ có ngọc thì đằng người ta chiếu mà làm sao bây giờ bám thì bám tại mà si thùng mình làm khăn sao chứ là căng sao mà bám mà được khecri mà xí được đi sẽ phải bấm được thùng mà nè thế nào mà sáng thùng mà nó hao sao đấy thùng là cái đồng thùng पुलिस रिपोर्ट में लिखा है आपत्ति जबे का कोई वीडियो रिकॉर्डिंग है असवाल का बाबा दादा दादा बोलो कि नहीं जब 이제 मैम पिकली फने भी साजिल ले कोई मैम ने साई में साना है बनी ना बामो नगा तो भाई खिदम खका फंग ना भाई पूरा पदमी नाไม่เดี๋ยวเราเวลาไปตกยำข้าวกันเนี่ย เฮ้ยการทำเตรียมไว้แม่งไม่นี่นะกว่าใครรู้ไหมคือเขาว่าอยู่รำหับเลยนะ มาพัมเล่มเดี๋ยวมา นี่เหมือนเป็นเด็กน้ำมันจะมาขับกันแล้วนี่ต้องชิมดูนี่อีกก็ยังแบบต้องจ่ายแล้วทั้งคู่ไม่ได้ทั้งเลย แรงวันสาพวกน้อยจะจะโมโรสาบุเก็บเลยโมโรเอาจะดีสักสา รู้เสียใส่ชาเด็กกันแล้วอาศิกดแป๊บนึงเลย มาสิดีมายามดูสิตีนี่นะด้วยนะปุ่นลุ่มเนี่ยแต่ก็สุปุ่นน้ำมันยืมละเอาไปยืมเล่มาดิที่จ่ายรวยก็ไม่ดำไม่ควรจะไม่ดำไม่ควรจะไม่ดำสิดาดีคุยบ้างสิเลยเต้ข้างหน้าไปสุกันน้ำเลยเต้ Mình nhâm mình xin nghe không mà tâm thật đâu bạn không ai mua bì ra được ai xanh เขาว่ามันเป็นมาเต็มเลยล่ะ mình chơi là ไอ้มันเป็นพังไปเลยน้องสาวพังมันเต็มคาราดิมาเลย jelly để không là không ai mua bì พังบัน không nhỉ ไม่เอาไม่ดูเขาว่ามันบีหายยูนกันเนี่ย gây gì đấy không mình á mày thấy mà sao mày thằng mình xin với được đây coi gì vậy đó mày ăn mày xin là bột lại bà hay rồi này nọ mà miếng gọi xin bắp cái là đâu câu lại vậy นอตกัมปัสมันอาจจะเล่นมาไม่ดีกว่า
ꯖꯦꯜꯁꯦꯁ ꯃꯅꯥꯛꯇ ꯂꯩꯕ ꯃꯌꯥꯝ ꯏꯟꯁꯥꯡ ꯌꯣꯟꯕ ꯃꯩꯁꯤꯅꯦꯕ ꯌꯥꯝꯅ ꯂꯣꯜꯂꯤꯁꯦ ꯃꯩꯇꯩ ꯌꯥꯝ ꯂꯣꯟꯕꯗꯤ ꯅꯠꯇꯦ ꯈꯔ ꯁꯨꯝ ꯂꯩꯗꯅ ꯋꯥꯍꯩ ꯑꯃꯅꯤ ꯄꯨꯛꯁꯨ ꯍꯥꯞꯄꯧꯔꯣ ꯈꯤꯇꯪ ꯈꯔ ꯍꯥꯞꯄꯤꯔꯣ ꯌꯥꯏ ꯌꯥꯏ ꯏꯃꯥ ꯑꯀꯣꯟꯕꯩꯁꯤꯗꯤ ꯆꯥꯁꯤꯜꯂꯨ ꯁꯤꯃꯩꯁꯤ ꯆꯥꯔꯗꯤ ꯑꯩ ꯂꯣꯏꯕꯗ ꯐꯤꯕꯝꯁꯦ ꯅꯣꯡ ꯅꯣꯡꯃꯩ ꯇꯥꯈꯠꯂꯛꯑꯅꯤ ꯋꯦꯠꯀ ꯆꯦꯛ ꯇꯧꯖꯗ꯭ꯔꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯈꯔꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯈꯔꯦ ꯀꯥꯡꯍꯧꯁꯨ ꯑꯩꯅ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯎꯇꯤꯒ ꯁꯣꯂꯦ ꯗꯥꯜꯒ ꯂꯩ ꯈꯦꯆꯤꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯃꯅꯤꯡ ꯅꯞꯄꯤꯁꯤꯅ ꯀꯣꯔꯣꯡ ꯀꯔꯥꯡ ꯇꯥꯔꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤꯗꯤ ꯆꯥꯔꯗꯤ ꯂꯣꯏꯅꯕ ꯆꯥꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯆꯥꯍꯧꯕꯗ ꯁꯨꯝ ꯆꯥꯔꯤꯉꯩ ꯆꯟꯕꯩ ꯋꯥ ꯃꯑꯣꯡꯗ ꯑꯃ ꯇꯧꯈꯔꯦ ꯎꯀꯥꯟꯗꯅ ꯉꯝꯃꯣꯏꯗꯒ ꯃꯥꯜꯂꯒ ꯆꯈꯥꯎꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯉꯥꯎꯕꯪ ꯇꯧꯗꯦ ꯏꯕꯥꯅꯤ ꯗꯕꯜ ꯁꯥꯏꯖ ꯈꯛꯇꯤꯗ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯀꯥꯟ ꯃꯁꯛ ꯈꯪꯗ ꯇꯥꯕ ꯌꯨꯝꯊꯣꯛꯇꯣ ꯊꯥ ꯑꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯩ ꯑꯦꯛꯁꯔꯁꯥꯏꯁ ꯍꯦꯟꯖꯤꯟꯗ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔ ꯆꯔꯥ ꯍꯦꯟꯕ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯃꯤꯅ ꯋꯥ ꯉꯥꯡ ꯌꯥꯔꯦ ꯊꯜꯂꯦ ꯐꯖꯅ ꯉꯁꯤ ꯐꯅꯌꯥꯝ ꯆꯥꯁꯤꯟꯈꯔꯦ ꯁꯤ ꯆꯥꯔ ꯉꯥꯛꯇꯪꯒꯤ ꯁꯦꯠꯊꯒꯤ ꯍꯧꯒꯠꯂꯛꯇꯧ ꯃꯥꯜꯂꯦ ꯌꯦꯅꯝ ꯑꯣꯛꯇ꯭ꯔꯕ ꯑꯣꯛꯑꯦ ꯑꯗꯨ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯈꯣꯝꯅ ꯗꯗꯥꯅ ꯉꯁꯥꯏ ꯂꯦꯞꯇꯧꯔꯒ ꯍꯥꯏꯗꯣ ꯃꯣꯔꯣꯛꯇꯨ ꯈꯤꯇꯪ ꯆꯪꯕꯩ ꯈꯤꯇꯪ ꯁꯥꯇꯛ ꯇꯣꯛꯑꯒꯅ ꯈꯤꯇꯪ ꯍꯨꯞꯄꯗ ꯈꯤꯇꯪ ꯍꯟꯊꯅ ꯍꯨꯞꯄꯤꯗꯅ ꯃꯣꯔꯣꯛꯁꯨ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯁꯤꯟ ꯌꯥꯈꯔꯦꯕ ꯑꯗꯨꯏꯅꯦ ꯑꯩ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯉꯩꯒꯤ ꯆꯥꯡꯗꯨꯅꯦꯕ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯑꯅꯤꯔꯛ ꯆꯥꯛ ꯂꯧꯖꯔ ꯄꯨꯈꯝ ꯄꯤꯛ ꯊꯟꯕ ꯁꯨꯃꯥꯏꯅ ꯆꯥꯗꯤ ꯌꯥꯔꯔꯣꯏ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯃꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯨꯛ ꯀꯥꯡꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯡꯁꯨ ꯂꯣꯏꯗꯧꯔꯕꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯃꯥꯟꯅꯔ ꯀꯥꯡ ꯅꯨꯃꯤꯠꯁꯨ ꯂꯣꯏꯗꯣꯔꯦ ꯅꯨꯡꯗꯥꯡ ꯆꯥꯃꯤꯅ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ